Makasa tarakwa wena to paukrana Machu humgi Fhiral yunge hairabadi Sinana Lousinkhraba Ladakh ki lam phaoba yawna yungo Mehbooba Mufti Jammu Kashmir ki hanagi Chief Minister amadi People Democratic Party ki Chief oiriba Mehbooba Mufti na ngasi BJP na lebak sinmatuna National Flag yungnabagi wafam asida akanba wafam sing phongdorakre ngasi Srinagar da People Democratic Party ki Rising Day ga mari lainana pangtokpa thoram amada mahakna wa ngangladuna hai Haujuk paliba India na lusingba Saffron Party asina jati ki Fhiral bu rajniti yoiba maungda sijinana bakana honarakli haina maral sirakli lusingbi Mehbooba na mifam aduda makhatana phongdokhibada nakhoina Machu humgi Fhiral asi soidana yunge hairabadi sinana hana Lousinkhraba square kilometer lising amagi lamadu yauna Ladakh sangsilaga yungadabani nakhoina national flag asibu rajniti ki lamda sizinaba pamlabadi sinana Lousinkhraba Ladakh ki lamadu phaoba yauna sangsilaga rajniti ki Fhiral adu yungpham thoi haina wafam sing Mehbooba Mufti na makhatana phongdokhi oiragliba anabu khongthang asi BJP na ahan boina ningthokaba numita kirangana rally pangthoknabagi damak tokhai taba pamba kangbu singi khwaidagi kanba mafam ama oiriba city center sigi Lal Sokta kum sing English singa samapan maudraga mapan gi Kargin ward laikhidraba lanmi singa dugi mafam da ikai kumnabu utuna pangthokadaba thoram ama oina silaklibani Haujuk lairiba line of expel control LAC sida nauna semgat sagalakliba infrastructure amuk na honana yingsinba mathau tari mafam asida sinana Eastern Ladakh phaoba sangsinduna laikhraba mafamne Eastern Ladakh ki ngangkhoi se kum sing English singa niga kungi me mangada Pangong Lake area da sinama di India gi lanmi akan mamongda khatna sainaba kaya thokhraba matungda sinana mafam adu makhoi yoina lengdana thamjinkraba mafam oikibani mafam adu sinama di India gi lanmi kya sangsinarakuna lanmi lising kya na asobu khulai sing pusinduna muknaduna leidiba mafam amasu oiribani haikena su pausi sina makhatana su phongdorakli atopa paw madana ot naiduna tanthokiba lekti Haukibatang kunga taruk tha taret English singaniga kungani thoi ingda Kangla khabar amasum Tom TV da yaukiba paw luhongduna masa lairabi nupi ama mapu roiban ot naiduna tanthorakli haiba headingi makhada sora makha lekai da leibi Miss Amuyema pawmisingi mamangna phongdokibu wafam sing aranba semjin sajin mamasum masa nupi Mistress Sakilagi aranba thangdoksingbu kupsinana bo honabani Haukiba tang taraga nithoi tha taret English singani kungi nithoi ingi numidang pung tara amuk taba matamda masa mawa lairibi nupi Mistress Sakilana more war number 5 to 11 nupa MD Aziz Kauba nupa magaloinana nungsimari lainarambagi praman phangmadigi hairibi nupi asigi mama mapa amasum mayamba kauduna nupa mayum MD Sajid Khan gi yumna mari lainaramliba nupa MD Aziz amasum maki relative MD Abos Sang Sora Maya lekai da liba yauna puna phamina duna hairiba nupa amasum nupi gi statement lawbada nupi amasum nupa anina makhoi ani hauki patang tare nipan gi mamangdagi nungsinarapani haiduna masa masa gi maral yazarami madurigi nakalani gi miyoisina numidang athengma matam oibana mathang numit tang taragu humdoi tha tare English ingani kungani thoida MD Aziz ki ahlaman yauna phamina si haina yanarami mata osumna tang taragumdoi tha taret English ingani kungani thoi ayuk pung taramathoi muk tabada MD Aziz ki mama mapa laklami aduga Mistress Sakila gi ahlaman sing ngaiduna leiringaida Mistress Sakilaga mapam gi miyoina Kaksing police ta aranba report ama tawbadigi OC Kaksing police ki police team ama laktuna hairibu nupa amasum Mistress Sakilabu Puduna satkirami madugi matung pung animuki matungda police na MD Sajid Khan amasuma ki ahlaman sing laknaba khangalakhi aduga nakal ahungi miyoi sing punna Kaksing PS ta phaminarami aduda su hairiba nupi Mistress Sakila police ki mamang na suma sama sagi maral yazarami adudagi osina nakhoi makhatana sora police outpost ta phaminaraga yanaba mapura o haibigi matungina sora outpost local leader Panchayat ki member khara yauna nakal ahungi miyoi singna condition khara yanaraga nupi gi maikaidigi thangalakpa report Kaksing police tagi withdraw tawkhirame makhatana local pradhan MD Mukimuddin gi yumda party ahungi mifam ama jila parishad MD Nazimuddin yauna phaminadana Mistress Sakila amasum MD Sajid Khan anigi yumban bigi matana khana nainarami madurigi nupi amasum nupa anina yumban bigi lambi dagi asang athok
यानरगा एमडी मुकिमुद्दीन प्रधाना तलाक्सी अमा इरमी मसिगी यामना ओना तैनबदा नुमित 9 गी मतुंगदा सिट्रेस सकिलाना कक्सिंग पुलिस ता मागी नुपा एमडी सजिद खान अमसु माकी रिलेटिव मियोय खरगी मथक्ता आरानबा सेमजिन सजिनबा रिपोर्ट अमा तौबगा लोइनना मियामदा लाना ओहननवा खबर अमसुं टॉम टीवीदा मिस अमुयायना पाउदम खिबा वाफमसिं आरानबा ओइदा पादबा ngaktani haiba सोरागी मियोय अयामना खंगबा वाफम ngaktani सेंगदोक्सरिबा साइड एमडी सजिद खान सन ऑफ एमडी गफर सोरामे लेकाई अतोप पावमदना हुई अहुम DPS दा खुसिनरकले ngasi nungtil pung mari makhairom tabada lamnong bazar duty taduna leiba Imphal East ki women police ki team amana asat awok sing check tawbada auto maning da thaurina punduna parakpa hui ahum yawba auto ama thenakhi hui purakpa auto du farba matung wang pang tokhibaga loinana DPS Manipur da pawpi rakhi khudakta DPS ki volunteers sing sangsinduna hui sing adu kadai degi kari maram gidama purakli bano haina hui adu purakli ba miyoi sing aduga wari sanaraba matung da hui adu nambol da leiba farm house amada yokpa hui sing weramki hui sing asina farm adu da nganu yen hatuna sabadagi farm apuna hui sing adu kanaguma miyoi da pithokina haibadagi farm adu bu senariba caretaker aduna yengang pokpida yokna bani haiduna miyoi anida sinara poiramki thaudo asiga mari leinana farm apuga DPS Manipur ga wari sanaraba matung hui sing asi DPS ki shelter da thamba haina yanaraba matung DPS ki shelter home da thamle hairi henasu pawsina su phongdorakli makasa tharak poina topa pawmana search operation sa thabada Bangladesh se terror lukki jihadist taragani thoi fare hari Bangladesh the base toba terror group Ansarul Islam ga mari lenaba jihadist ni haiba miyek taragani thoi Assam gi Barbeta amasum Morigao district singdagi phare haina police ki warol amana phongdorakli hairiba lup aduga mari lenaba haibedi paw pithok pisin tawba miyoi singni haina singnaba taret amasu Morigao district gi phakre hari se minister Himanta Biswa Sharma phongdokhibada maruweba terror module ani edu state aduda national gi oina coordinate tawba operation amada phaki terror loop aduga mari lenaba jihadis amasum mamang district adudagi phakrabani mak mafam aduda madrasa ama manage tawdunu lerami hairi Morigao gi superintendent of police Aparna Natarjana phungdorapagi matungina Mustaf Kobami ema madrasa dagi phakhibadu kum English ngani ga taraga mapanda Ansarul Islam gi militant ani ga loinana tuan ba financial transaction sathaki ma ka loina khiba Amiruddin Ansari amasum Mamun Rashid haibami ani Al Qaeda in Indian anti-teka mari lainaba sing hairi thijin hungjin bigi thabak sathaba matamna maana mirai baktigi lakpa wanted lakthokraba mi amabo sangjafam piduna madrasa ra thamki madugi matung ina unlawful activities prevention act ki makhara case ma register toki Assam the government ki madrasa khudimak thingjinki Ansarul Islam militant singna state aduda yamna active oikhalaki amadi official singna makoi bu phana bakana hona ki hain report kya lekhrabani mamangda Ansarul Islam haiba lubasi Ansarul Bangatin haina khangnarami loop adugi member ni haiba miyoi manga sayesi gi March thada Barbeta dagi phaki amadi madugi matungda miyoi kullum phaki acting director general of police Baskar GOT mahantana phungdokhi bida loop aduna blogger sing artist sing kavi sing amadi radical fundamentalism in the banatragana maning makhatamba wakhalon phongdokpa miyoi sing hatpada senai hairi hensu pawsna makhatana phongdorakli haujugo nadi myam paws mata se lusinjrage men myam puna anaw update ngaminasi and thank you